Manipuri Lonbul ngak senduna Manipuri gi saktam kanbiyu haiba kholaw ga loinana MSF na human chain semduna khongjang changsin kre. ECI na Manipur State na State Kunithui amasung UT Singda SIR pangthokna bagidamag paikhat fam thokpa thabak sing athuba matamda paikhatnaba direction pikre. Chief Minister Yumnam Khemchan Governor ga unakre February gi kunhumdoida cabinet expansion tawraba yai. MU corruption case ka mari leinana documents sing court na enforcement directorate ta Mars ani fawbagi manungda pikhalakna ba khanghankre. Amasung Churachandpur amasung Senapati district ki manung hanjinba mafam singda lam ekar kuntra romda ain kaina tharamba poppy pambi sing yanthadkre. Kurumzari, ISCOM News with Engtabri Bumnamapu, Nishita Iringbamna, Taram Nokchari. Hauzik, Miam the Pausandona Pizari. International Mother Language Day 2026 ki Thoram Asida Sarugyaba Oinat, Tamna Lyric Sing Manipuri Londa, Panghalu Amadi, Manipuri Lonbu, Ngak Senduna Manipuri gi Saktam Kanbiyu Haiba Kholau Galoinana, Manipur Students Federation MSF ki, Thongmi Singh Amadi, Mahairoi Kayana, Ngasi Imphal College ki Gate Mamangda, Human Chain Semduna, Kongjang Jangsin Kre. Kongjang aduda Lainga ki Thaudang Loi Singna, Atuba Matamda, Lon Gai Amadi, Lon Haurol Puthokpiyu, Manipur Laingakna, Muthad Kraba, Manipuri Londa, Tamlamba Mahai Tamfam Sang Sing Amukhana Hingat Halu Tamna Lyric Sing Manipuri Londa Panghalu Amadi Manipuri Lonbu Ngak Senduna Manipurgi Saktam Kanbiyu Haiba Play Card Sing Sizina Kibaga Loinana Mahairoi Singna Akanba Kholau Kayasu Lauki Ngasigi Kongjang aduda sarugya kiba MSF ki President Hizam Roshan na Fongdokibada Manipur Khunai gi yamna maru oiba Manipuri lol asi Constitution asigi Nipan Suba Schedule da Challabasu tapna mangsalakpagi phibam ama lakli maru oina Manipuri lon hariba asi lamdam asigi akaknaba furup amakhakki nate masidi lamdam asida leminariba furup khuding makini haibasi khangadabani loinana kumja English Singamaga Chamapan, Marifutara Nitoigi Constitutional Amendment Act ki Makada, Chand Krabasu, Fongna Amadi, Lot na Pirakpa, Safuna, Kunmathoi Shuba, Chahicha Asidadi, Mahai Masing Gikanglonda, Manipuri Lon Asi, Mutsilakpa Amagum Tauri Haibasi, MSF na, Chingnadaba, Faudabangam de Haiki. Mahakna Makataraduna, Lamdam Asida, Hauzik, Manipuri Lon yi matangda leiriba phibam asidi, Yamna, Naina Ningai Machak Haiba Adu, Oirakli. Hariba Manipuri Lon Asi, Kadai Pauba, Kumang Chausilabagi Haibasi, Kanagumba Amatana, Lumna Longna Dabagum, Leiribasi, Tasengna, Laibaktiba Amani. Adubu, Manipuri Lol Haibasi, Mud Kragadi, Ekoi Kunai Asi, Chaukat Pagi Mahud, Maning Hanba Kunai Haiba Adu, Oirakani Haibasi, Miyamna, Kangmin na ba mathaw tay. Maramaduna, Tungi Manipur amagidamag lepa leitana MSF na achawba thaudang lawduna Manipuri lon chawkhat hanna bahayduna miyamga loinena khongjang kaya changsinduna lakhibani. Maru oina MSF na matam sangna Manipuri lon bu kanna bahayduna talaga lakliba demand sing asi hauzik leiriba lengaki mari leinaba authority singna athuba matamda thabakto onthok pirakna ba hainasu mahangna appeal tawki. Election Commission of India Ishiaina Manipur State Yauna State Kunithoi Amasung Union Territory Singda Special Intensive Revision SIR Pangthokna Bagidamag Paikhat Fam Thokpa Thabak Sing Athuba Matamda Paikhatnaba Direction Pirakhibaga Loinena SIR asi State Sing Amasung Union Territory Singda Sahi asigi April Thada Hauraba Yai Hairi
SIR gi exercise sing hek loibaga state sing amasung union territory singi SIR tawba loiragani haina news agency PTI na report tawri. Election Commission of India na official oina Andhra Pradesh, Arunachal Pradesh, Chandigarh, Dadra and Nagar Haveli and Daman and Diu, Haryana, Himachal Pradesh, Jammu and Kashmir, Jharkhand, Karnataka, Ladakh, Maharashtra, Manipur, Meghalaya, Mizoram, Nagaland, Delhi, Odisha, Punjab, Sikkim, Tripura, Telangana, amasung Uttarakhand, State amasung Union Territory singi Chief Electoral Official singda irakhiba letter aduna mamang chahigi June thada voter list Pan India SIR order tawkhibaga laikre. Bihar State ki oina SIR tawba loikre hauzik State mapan amasung Union Territory ahum SIR pangthokli. Aduga Assam State ki oina SIR tawbagi mahutta special revision oina February tarada loshin bangamkre hairi. Chief Minister Yumnam Khemchan Singh ngarang numidang Manipur gi Governor Ajay Kumar Valaga Imphal gi Lok Bawanda unaduna cabinet expansion gi matangda wari sanakre hari. Official oiba pau gi matung inna CM Khemchan amasung Governor Ajay Kumar Valaga unaba aduda Manipur State asida welfare amasung chawkhat tharangi thabak sing ningthina paikhatuna miyam gi welfare gi damag hotnanaba khanakhi hari. Ngarang numidang Governor amasung Chief Minister ani Sanakhiba wari gi manung channa Manipur da anoba lengak ama lakraba matung hauzik cabinet minister shuna haptana leiriba amadi portfolio shing yenthokdana leiriba asigi matangda khanaraduna athuba matamda watliba cabinet minister haptuna portfolio shing yenthokna basu khanaki hairi. Pawasina makataraduna hai Chief Minister Yumnam Khemchan no manini asigi manungda New Delhi da chatuna Prime Minister Narendra Modi amasung Home Minister Amit Shah amasung atay BJP Central Leader Singh unaduna cabinet expansion tawnaba amadi portfolio shing yenthokna bagiwa tanaraba yai hairi. CM gi New Delhi khongchat aduda Naga Leader Deputy Chief Minister Loshi Dikho Kuki Home Minister Woman Leader Deputy Chief Minister Nemcha Kipgen Singh loina rabayai hairi. Chief Minister Y Khemchan Singh na luching ministerial team asina New Delhi dagi halaglaba matung hangduna leiriba Minister Taret ki post sing mensinduna portfolio shing February gi kunhumdoida yenthoklaba yai haina official source asina fongdokli. Panbayabadi Yumnam Khemchan Singh na Manipur gi Chief Minister oina tha asigi marida wasak laukhiba amadi Mao Esigi Loshi Dikho amasung Kangpokpi Esigi Nemcha Kipgena Deputy Chief Minister oina amadi Govindas Konthojam amasung Khuraizam Loken anina Cabinet Minister oina wasak laukhibaga loinana hauzik State Government asigi oina Cabinet Minister wasak laukre aduga Minister Tarani thoi leigadaba government asida Minister Taret ki pham sing hangduna lady. Special Judge Prevention of Money Laundering Act PMLA Imphal Isna Enforcement Directorate ED da agency asina Manipur University MU corruption case ka mari leinana pikhatlakhiba charge sheet ki mari leinaba documents sing court asida chahi asigi March 2 phawbagi manungda court asida pikhatlangnaba direction pikre. Hiramasiga mari leinana ED na inkumza lishinganiga tarani panda University asigi International Guest House da thamnabagi furniture laibagi tender niyom lana pangthokhi haiduna case ama register tawki. Niyom lana tender tawkhraba matung furniture laibagi thabak sing asi inkumza lisinganiga tarani thoidagi inkumza lisinganiga tarataruk phawbagi manungda chathakibani. Case asiga mari leinana idina court asida inkumza lisinganiga kuntaruki January mangada charge sheet file tarakhi. ED gi investigation asi case asiga mari leinana CVI gi anti-corruption branch Imphal na Manipur University ki former vice chancellor HNK Sarma yauna official sing amadi contractor Laurembam Rameshwar Singh gi mathakta criminal conspiracy ga loinana MU gi cell lana sizin thoki haina FIR register tawraba matungdani. Enforcement Directorate na makhatana chathakiba investigation aduda MU gi mari leinaba official sing na Laurembam Enterprises kauba firm amada tender gi procedure sing niyom kaina tender pikibani.
Masina maram oiraga University asigi official sing amadi contractor asida lautuna duna Manipuri University asigi sale oina lupa lag marifu tara mari listing amaga chamapan marifu tara nipan lana lauthoki haina maral sidi. Case asida Laurembam Rameshwar Maitei MLA Kairao Assembly Constituency amasung proprietor of Laurembam Enterprises Kiyamgai Mamang Laikai Konsam Jivan Kumar Kongbo Uchekon Ketrimayum Bashanta Naudam Bazar Kaitel Macha Laikai Nongmai Kakpam Tezendro Singzamai Wangma Ketri Laikai Mongkhang Lambi amasung Ketrimayum Rustam Kumar Porampat Shoibam Laikai Chennai Hairi. Case asiga mari lainana court asida chathakiba proceeding da relevant documents sing furnish tawraki masigi marakta document kharadi illegible oiba thengnaki hairi makhatana court ashina ED da mari lainaba documents sing March anida court asida pikhatlaknaba amadi ED amasung accused singi counsel sing present oigadabani haina direction piki. Yamna strict oiba legal provision amagi makhada security forces amasung forest department ga coordinate tawduna Sanapati amasung Churachandpur district singi manung hanjinba Chingmai singda ain kaina lam ekar kuntra romda tharamba popi pambi sing yanthatuna manghan takhan khre hairi. Official oiba paugi matung ina security personnel sing forest department gi official singna executive magistrate ki mamangda Churachandpur district ki Hanglep police station akonba Mongken area gi Chingmaida lam ekar kunromda ain kaina tharamba popi pambi sing yanthatuna manghan takhan khre hairi. Atopa operation amada security forces amashung department forest department gi official singi apunba team amana Sanapati district ki Mau police station gi manung chenba Kangjang Chingsang Paringda lam ekar tararomda ain kaina tharamba popi pambi sing yanthatuna manghan khibaga loinana mafam aduda saramba lautang sangsing mai thaduna manghan khre hairi. Security forces singna Sanapati district ki T Khulenda hangba naga checkpoint da achat aong check tawba matamda miyoi anidagi sapon keb Nimfu Nipanda haptuna puramba brown sugar chatruka humfu amadi makoina tongduna lakpa 4-wheeler gari ama fagat pangam khre hairi. Police ki pangba pawa manahai Manipur Police amasung Central Security Forces ki apunba team amana akaknaba paw ama phangbadagi Sanapati district ki T Khulenda hangba naka checkpoint da lambi asida lakpa gari sing amadi achat awong sing check tawba matamda Chaka mari panba gari amada tongduna lakpa miyoi ani khamduna check tawba matamda sapon kep nimfu nipanda haptuna purakpa brown sugar gram chatruka humfu phagatpa ngamki hairi. Drugs sang asiga mari leinaba faraba miyoi sing adudi Rahis Khan chahi kungani thoi amasung Mustaqim Ahmad chahi kunga humdoi makhoi animak Kakching district ki Irong Chesaba mayai lekai dagini hairi. Makhoi anina tongduna lakpa I-20 car registration number ASO 01 AP0631 mobile phone ani Aadhaar card ani security forces singna sis tawkibaga loinana makhoi ani fagatlaba potlam singa loinana police station da makhataba legal action gi damak khutsinna khre hairi. Ain Thinkraba Lal Holub KCP Pre-Park Pro UPPK gi Kedarni Haiba Miyoi Ahum Security Forces ki Counter Insurgency Operation da Phabangam Kibaga Loinana Kutsu Khulai Kaya Pagat Bangam Khre Hairi. Security Forces na Ahanba Oina Tera Lukram Lairakta Chatakiba Counter Insurgency Operation Amada Lal Holub Kangleipa Communist Party KCP ki Kedarni Haiba Chanambam Henda Singh alias Lanchenba Chahikunga Mathoi Iroi Semba Mamang Hiden Hariba Miyoi Asi Phabangam Ki. Anisuba Security gi Operation da Lalholu People's Revolutionary Party of Kangleipak Progressive Pre-Park Pro gi Kedarni Haiba Ningthausam Kennedy Chahi Nimfuga Mathoi alias Guli Angoshana Kauba Miyoi Asi Kewa Bazarda Phabangam Ki Hairi.
ahumsuba security forces ki counter insurgency operation da aina thingkraba lalholub United People's Party of Kanglaipak UPPK gi kedarni haiba Khoisna Moren Rizit Singh Elias Kumar chahi nimfugani thoi miyoi asi malom tulihal makha lekai dagi phabangam ki hari Manipur Police amashung Central Security Forces ki apunba team amana akaknaba phangba paw amagi matung ina Imphal East District ki manung chenba Chingkhai Chingki Chingkhongda paktaknaba thiba humbagi thabak chathabada magazine galoinana .303 rifle ama amadi .22 rifle ama magazine yawba 9mm SMG carbine ama 36 hand grenade ani improvised bomb ama WP number 80 MK1 grenade ama amasung tongan ba nongmai gisingi live round yankhaiga taret cat hot cell ahum SLR empty cases ani insas SLR amasung pistol sing magazine sing fagat pangam khi hari Maihorol dagi pangthoktuna lakpa lamta thagi ahanba thangza numita pangthokpa saroi khangbagi natki oiba thoram sing Manipur gi maru oiba mitei singna khundariba lekai khudingda ngasi ayuk pangthoknari saroi khangbagi thoram asi lekai gi ima ibel singna amaibi singa loinana yum dagi laida katnaba athel pot sing puduna lekai sing adugi lamlong ahum natraga mari phangbada saroi ngaroi singi machinjak sing thaduna chahi asigi oina mioi basingbu timu laimu phataba singdagi ngakthokduna asi ana yaudana hingba ngamnabagi damak saroi khangbagi thoram asi pangthokpani amaromda maitei singi yamna maru oiba lining laishon gi thoram ama oina lamtagi ahanba thangza numitki saroi khangbagi thoram lamdam asigi mapham khudingda pangthoknaduna lakpa chahi asigi oinasu ngasi lamdam asigi mapham kayada pangthoknari lamtagi ahanba thangza numita pangthokpa laigi thoram asibu maru oina pangthokpham ama oiriba khurai ahong pungda leiriba asengba khubamda laigi thoram pangthokpa yahanbiyu haina khurai ahong pung asibu senariba ahanthem irabotna phongdorakli wafam asingasi lamtagi ahanba thangza numita pangthokpa saroi khangbagi thoramga mari leinana mahakna phongdokhibani mahakna makha taraduna hai khurai ahong pungda leiriba laigi khubam asigi matangda matam kayagi mamangdagi chayetnaba kaya ama leiduna hauzik mafam asigi matangda court case tawnari adumakpu maitei singi chahi amagi manungda amukhak lakpa laigi thoram asi asengba khubam asida pangthoknaba hotnabada mioi kharana athingba piduna lambi gi matai amada laigi thoram pangthok hanba haiba asi maitei singi oina khwaidagi laibak thiba amani maitei singi asengba laigi khubam asida maning tamna lai khurumba yahandaba asina maram oiraga lamdam asida leiminariba furup singi marakta apunbagi pangal sagatpa ngamloi ngasi lamdam asida thokliba charangnaba kaya asi maitei singi asengba laifam len kaya asibu namthaduna thammaba asinasu achauba maram amani haiba yai ngasi khurai ahong pungda laigi thoram pangthoknaba hotnabada masing yamlaba security forces singna ngak senduna thamba asina Manipurda tangdu leitaba phibam ama purakpa ngamloi maram aduna khubam masigi matangda yetnaba leiriba asina maram oiraga leiminariba furup maselgi marakta thokhaningdaba thodok thoklaktringai Manipur lengak amadi mari leinaba authority singnasu ahenba meeting changbiduna leiriba chayetnaba asi loishin bidaba yade amadi loishin bada mateng pangbiyu hariba wafam asi lengakna historical monument archaeological site oinashu lauthokiba leirabani hainasu makhada mahakna makhatana phongdokhi aina thingkraba lalholu People's Liberation Army PLA gi political wing oiriba Revolutionary People's Front RPF president oina Monohar Mayum ngauba ngarang wasak laukhre haina lub asigi Deputy Secretary Publicity Roven Kumana khudiek piduna thadorakpa cherol amagi matung ina phongdorakli cherol asina makha taraduna hai ngauba lub asigi ahanba president Irengbam Chaurena inkumza lisingani ka kunhumdoi gi February 10 da leikhidraba tungda lub asigi acting president oina thaupuduna lakhibani
Manohar Mayum Ngobana Lub Asigi Presidency resume Taukibaga Loinana RPF na Manipurgi Miyam Amasung Western Southeast Asia WESEA na pamliba thabak thoram sing amata oina punshinduna lub asigi ideology sing ngak na chatkani haina reaffirm tauki hairi RPF PLA na Manipur asi India dagi complete succession amasung independence phangna bahot na duna lakli ingkum zalising amaga chamapan nimfu mapanda sign taukiba merger agreement asibu reject tawraduna agreement adu invalid oi amadi lub asina Indian hegemonic forces singna paliba colonial rule asigi mayokta lanthengna duna yethau furup singi sovereignty hanzilakna bahotna duna lakli haina cherol asina fongdokli Sadar Hills Kangpopi ki Kukijo community singi apunba body ama oiriba Committee on Tribal Unity Kotuna Thanlon Assembly Constituency gi sitting MLA oiramba Bungzagin Valtena Delhi ki Medanta Hospital da ngarang numidang wairamda khanghaudana lekhidabada thamoi sokna awaba amadi nungaitaba fongdorakli Committee asigi Information and Publicity Committee ne thadorakpa cherol amagi matung inna hai Bungzagin Valte mahaki miyam gi khanba Mathauna leiba minority tribes singi rights sing khannanaba lepkiba luchingba amani Mahak Manipur gi oina kuki amasung maitei gi marakta ingkumza lisinganiga kunhumdoi gi megi ahumdagi haurakhiba ethnic violence ki manung channa chahi adumaki me marida miyam gi attack amada tamthina soktuna matam sangna laikatna duna lakhiba luchingba amani hairi MLA Bungzagin Valte asi Manipur da thokliba kuki amasung maitei gi marakta thokliba ethnic violence asida victim oiduna ihan hanba oina MLA oina sikhiba misak amani Bungzagin Valte da chathakiba attack aduda mahaki kuki jo driver su hatkhi aduga Bungzagin Valte buna maina chinghanduna tamthina fuduna sirasanu haibagum langthoktuna thamlambani haina cherol asina fongdokli Bungzagin Valte gi phibam khara phagatlaba matamda mangonda thokiba thodok adugi pau international amasung national mainstream media singda headlines sing oina fongki kotuna Bungzagin Valte na laikhidabada mahaki imung manung singi awaba sing saruk yaraduna Supreme Court amasung investigating agency singda Thaudok adugi matangda general singi mathakta aingi oiba laukhatfam thokpa thabak sing laukhatuna Bungzagin Valte gi justice purakna ba appeal tawri haina cherol asina fongdokli amadi kotuna Bungzagin Valte gi thawai yaudaba asiba hakchang Delhi dagi mahaki pokna fam Churachandpur district ta puraktuna aroiba mathau mangam pangthokpa numita total shutdown lauthokle hairi Bharatiya Janata Party BJP Manipur Pradesh na lemzaningai oiraba AI Summit pangthoklingaida Indian Youth Congress Thomi singna chathakiba khongjang adu leibak asi international community singi mamangda ikaiba amadi chopa nanghanbani haina maral sikre BJP Manipur spokesperson M. Asni Kumar Singh Nahai Yamna Chinglem Laba high profile AI Summit pangthoklingai Congress ki Thomi Singna chathakiba demonstration adu yamna thak hanthaba thaong amani demonstration aduna India gi mingchat asi delegate sing amadi malem gi technology luchingba singi mamangda ikaiba pibani pangthokiba AI Summit asi tasengnamak nation asigi chawthokchaningai amani Summit aduda malem gi leibak chamaromdagi technology leaders sing saruk yaki Summit aduda India gi oina top extraordinary innovation artificial intelligence da haithoi sing thoiba sing uthok pangamki malem gi leibak singna India ga economic intellectual powerhouse technology amashung governance ki hiram singda samnana bahotnari asigumba major event manungda protest tawkibadu yamna ikai ningai ni haiki Congress Party gi asigumba thawong asina malem gi phambak thakta India gi khongjal yangna changsilakliba thabak thoram sing yazaba ngamdri Congress Party ki khongjang adu responsible opposition nate political desperation ni international gi oiba event singda national gi precedence hana lawpham thoi haina fongdokhi
Thadau Furup ki oiba maru oiba kumhai 8 state level hun Thadau cultural festival chahi ani leplurabagi matung chahi asigi April 3 Imphal da pangthoklagani haina Thadau Inpi Manipur TIM na phongdorakli decision asi tha asigi 18 da pangthokhiba Thadau Inpi Manipur amasung TSA TCL TAS THR amasung TEA singi oiba apunba mifam amada laukhibani Adubu festival asigi venue organizing committee na athuba matamda finalize tawragani hari Hun Thadau festival asi lishang sitna state restricted holiday oina chahi khudingi April 3 pangthoktuna lakhibani festival asigi nungi oiba wafam di sacred hun season asida mahai marong ningthina lok pangamnabagi damag mapuda thongniba amadi thanksgiving tawbana mapung oiba thauram singni Chahi asigi oina pangthokadawriba festival asi homestead ta halakpo oina pangthokani ingkumza lisinganiga kunmari da kumhai asi Delhi da pangthokhi ingkumza lisinganiga kunmanga da Guwahati da pangthokhi Manipur da pangthokadawriba kumhai asi Thadau singna homecoming ni haina lauraduna Thadau community asi Manipur gi indigenous ni haiba identity adu mayek sengna takpa ngamlagani hairi Chahi asigi oina pangthokadawriba kumhai asigi theme di My Culture, My Identity. Aduga sub-theme Upholding Our Identity, Shaping Our Destiny. Haina thonduna community asigi cultural preservation amasung self-determination adubu uthokpani haidi. Hiramasiga mari lainana President M. James Thadau Inpi Manipurna Manipurgi indigenous community khudingmakna kumhai asida cooperation pibiduna mai pakna pangthokpada mateng pangbiyu hairakli. Manipur government na ngarang Oinam Sunil Singh amasung Lieutenant General retired L Nishikanta Singhbu Chief Minister Yumnam Khemchand Singhgi advisor Singh oina khankre Department of Personal and Administrative Reforms na thadaropa official statement amada makhoi sing asi tha asigi taratareta phamkiba State Cabinet mifamna pikhiba approval amagi matung innani hairi Makhoi ani asi chahi amagi oina advisor to Chief Minister oina public interest appoint tawkhibani hairi Oinam Sunil Singh asi seasoned journalist oibatan natana hanagi State Information Commissioner oina thaupuduna public affairs amasung media administration da achoba thodang loduna lakhiba misak amani Lieutenant General retired L Nishikanta Singh ashina retired senior army officer amadi distinguished service record leiraba misak amani haidi miyoi ani ashigi mathakta Atopa official order amagi matung ina Dr. Krishnananda Samurai Lakpam Sarmabu Chief Minister Y. Khemchand Singhgi advisor policy matter khanle hairi. Loshilakpada Mariba Palma episode. Manipuri loan bu ngak senduna Manipuri gi saktam kanbiyu haiba kholaw ga loinana MSF na human chain semduna khongjang changsin kre ECI na Manipur State yauna state kun nithoi amasung UT singda SIR pangthok na bagidamak paikhatfam thokpa thabak sing athuba matamda paikhatnaba direction pikre Chief Minister Yumnam Khemchand Governor ga unakre February 16 da cabinet expansion tawraba yai MU corruption case ka mari leinana documents sing court na enforcement directorate da Mars ani fawbagi manungda pikhatlaknaba khanghankre
Churachandpur amasung Senapati district ki manung hanjinba mafamsingda lam ekar kuntra romda ain kaina tharamba poppy pambi sing yantatkre. Pungza sipawbagi ISCOM news sandok chapapau matanga shida loizari mideng tabri pumnamangpu amukahana nishdairing bamna kurumzari.